Manipur top channel gi mai ke digi leptana pirak riba ngasi Afghanistan gi ngasi myam da ipauk sing pijage Taliban gi miyoi tare na hauju Afghanistan salairi Taliban gi leadership ki kanglon karam tawbagi haibidu sahi kya asi mayek sengna khangba ngamlaktri US da English ngani ga amada Afghanistan da landa khiba adugi mamang phawbada su group aduna makok thongbu lusingba khara khaki maming singi wangbada karamna operate tawbagi haibidu thoina khangnati US na lusingma mapa lepa ki forcing adu leba asidagi thadokhibaga Taliban lenga adu paisingkhre hauzuk Taliban gi lusingba tarena leba adu salairi militant sing aduna makoi masa makbu hena mayai oirapa ama oirapna honari makoi gi yeknabasingda amnesty pigani wasakli tuan ethnic group single loina punamak suna yauna government ama semna bo wasakli Afghan gi laimai digi terrorist group sing lehendana ba amasum sharia law gi manungna nupi sing bu thabak subu yahangani hairi hairibasing asi Taliban bo Afghanistan gi aina yaba anauba laingak sing adu oina sakhangnaba US amasum masigi khongbu laibak sing thamba condition sing da yawba ngaktani Taliban gi senior leadership aduna English amaga chamapan marfu gi sai singda landa rakhiba Soviet Union gi forcing gi mayokta lanthengna hananaba US na matam amada training pikhiba mujahideen fighter kaya marup yauri Sunni group ki membership adu leba asigi kha thangba sarukta khwaidigi nemna lairiba majority ethnic Pashtun miyamdagina ayamane Organization adugi khwaidigi sakti chenba miyoi taret adudi Supreme Commander haiba Mullah Khundazada Deputy Leader Abdul Ghani Baradar US na designate tawba terror group ki lusingba Rizauddin Haqqani Taliban founder Mullah Omar gi masanupa Muhammad Yaqub makok thongba negotiator Abdul Hakim Haqqani marueba diplomat Sher Muhammad Abbas amasum Taliban gi marueba wangang loi oiriba Zabihullah Mujahidni mamit nama tangba cleric Mullah Muhammad Omar na group asigi ahanba supreme leader ni haujuk supreme commander oiriba Haibatullah Akhundas na Taliban gi ahum supreme commander ni haina spouse na makata na su phongdorakli amarom da yamna lebak thiba thawdo ama hairagadi Independence Day rally saruk yakhiba singda nungmai kapsilakpadigi miyoi kya sikhre Afghanistan gi manung chanba Asadabad city da ngasi leba adugi phiral paiduna sakhiba Independence Day rally da saruk yakhiba miyoi singda Taliban fighters singna nungmai kapsilakpadigi miyoi kya sikhre haina report singna phongdoknarakli haugiba yum sakaisa numita Taliban gi phiral segaiduna Afghan gi national flag Pahalubagi damak larhulu pasina miyoi ahum nungmaina kaptuna hat kraba matung ngasi misi mina yawba thawdo asi tholakibani Muhammad Salim kauba miyoi amana phongdorakhibada ngasi ayuk anganbada Asadabad ki maruoiba lambi singda miyoi sa kya thorakhi ahanbada mahak mayumdagi thokpada akiba phawrami adumainama maka yumthang naribasingsu lambi da tholakpa ubadagi maksu maki mayumda leiba national flag adu puraduna thoki adumainama miyamna national flag paidun Independence Day rally satningaida Taliban fighters singna khangawduna nongmai kapsilakibani maduda miyoi kya sikhibaga loinana khara amana nesinabadagi asu opanaki Jalalabad ki nongpok thangba sarukpu protester singna national flag paiduna rally satpagi Taliban fighter singa ungkhatnabagi report ti leire adumainama thawdu odur asu opan nangkhibagi paudi leitri haina media report singna makhatana phongdorakli haukiba kumja English singa magachamapan taraga mapan gi August taraga mapan British na Afghanistan bu maning tamba leba ama oina thadoklamkhiba numit asibu ningsingduna sahi kudingi thauram sing pangthoktuna lakhibani ngasi thokriba thawdo aduga mari leinana Taliban gi maikaidagi de hauju phawbi oina wafum amata phongdorakpa leitri amaromda first vice president Salena miyam gi rally adubu shawgatkhibaga loinana miyamna national flag paiduna thauna fona tholokiba adugi damaktasu thagatpa phongdorakli leba adugi president Ashraf Ghani Taliban ki bidigi sien krabasu miyamna thauna fana tholoklabadi amuk hana miyam gi oiba lainga ama athuba matamda lakhanma ngamgani hainasu Salena makhata ki haina pausina su phongdorakli
अतोप रिपोर्ट खरन मोहाइरी तालिबान ngang wa ngakna satre haina US na maral sirakli US na control tawduna leiriba airport Afghan singna lakpada athingo piroi haina Taliban sina phongdokiba wapam adu ngakna satre haina US Deputy Secretary of State Wendy Sherman phongdokibaga loinana ngangthokiba wa ngakna Taliban satkadabani haina phongdorakli Leba adu thadok tuna satningba Afghan kaya Taliban singna thingduna thambagi paw yamna toina tari Doha da leiriba US diplomat sing amasum Kabul da leiriba military officials singna Taliban sing hakthengna wari sanaduna American citizen sing atopa lebak tigi lakiba miyoi sing ma dileba adu thadok tuna satpa pamliba Afghan sing maning tamna satana bagidama khangankhre Taliban singna sumakhoi gi wapam ngan satkani habigi thajaba lei hairi Amaramda US President Joe Biden phongdokibada Afghanistan da leiriba American sing mapung fana lauthok tiriba phawba US troops sing mafam aduda lengdana laikhigani mafam aduda leiriba American sing tekta kaidana ba honaba haibisi mahaki ahanba pandamni yanakibagi matung ina August 13 ga mathoi phawba leiba aduda leiriba US troops sing lauthokpagi phirep haujik su hongba leithri adumainamak Mafhamduda leiriba American sing satok sasin tawbada apanma pirabadi makhatan Afghanistan US troops sing laikhigani panma yabadi Taliban fighters sing hawkiba numaijung numita Kabul lokshin kraba matung mafhamduda leiriba international airport sangthok sangsin tawbagi thabakta Taliban sing yengsinduna lakhibani hainasu pausna palli Amaramdana mulaha baradar Kabul da thungkhre Afghan sing khudong thingai oidre haikre Afghanistan legak lakadoriba sida leba adugi mathangi president oigani haina panariba Taliban gi top political leaders singi manungda ama oiriba Mulaha Ghani Baradar Kabul da thunglakre ma Qatar dagi halakhibani hawkiba sahi kullongi matungda Afghanistan Taliban gi lenga amuk laknakani adungai kumza inglisingani ga amada US amasum NATO gi force na matamda Afghanistan da lenga lamba Taliban gi sasan lauthokibani Mulaha Omar gi matamdagi hauna Taliban militia gi founder oina leirakiba Maulana Kairulaha Kherkhowaga agency gi wari sanakiba amada Maulana Ashina phongdorakibada Taliban singna malemgi miyamda amatu oibigi amasum nungsi sanabagi mari thamnaba honagani Afghanistan da leiriba tongan lebak singi inboy amadi staff sing mipainingai leiti loinana Taliban regime na asumna staff sing asoi angam yahondana ba matam punamakta ngak senduna leigini sohaki Taliban ga atop saknai raba lusingba ama oiriba Abdul Salam Hanifina hai Taliban sing na Afghanistan gi miyam amadi section khudingma ki miyoi singi punsi asoi angam amata yahondana ba amadi matik jaba security lehanana ba akan mamieng sangduna honagani malem gi tongan ba lepak sing na Afghanistan da leiriba makhoi gi citizen sing asoi angam thokani haibagi nungnang ba amata leibigeno haiba wapam mahakna phongdokhi Afghanistan gi leimai digi kanaguma malem gi lepak sing da akai atoi thongadaba thabak amata pakhat haloi Taliban Rizumna madu yamna haksina yengsingani haiki khunai section khudima ki miyamna amadi santi oine hingminna ba yana ba thorang sing Taliban lenga na pakhat kani haiba wapam su phongdok laduna magna miyamna thajaba pikhi hawkiba numaijung numita Taliban fighters singna Kabul khudum changraba matungna lakliba nomunini asida Taliban lenga semna ba akan thabak pakhat paukre Mulaha Ghani Baradar na Taliban regime makhada Afghanistan gi president oiraba yai haina panaribani Taliban sing hawkiba numaijung numiki ayuk anganmada Kabul sanglakibaga loinana leba adugi president Ashraf Ghani Tajikistan tamna sienkibni Ashraf Ghani Afghanistan amuk halakpa pamli haina su atopa pawgi likhun amanas makhata na phungtorakli Atopa pawamana Afghan miyam gi wakhalon yenglaga Indian Afghanistan ga mari thamna bo honagani Joy Shankar Taliban khudum chankraba Afghanistan gi security amadi diplomacy gi oiba fibam sing housing India government yamna siksin amasung kupna monitor tawduna leiri Afghanistan gi miyam gi wakhalon amadi tawthorakpa thapak sing yenglaga India leba asiga mari thamna bo honagani haina External Affairs Minister Joy Shankar na phongdokre Hauzuma ku oinadi lan mayuk naduna
खुंताक लान सिरब लेबा असिदगी इंडियन नेशनलिस्टिंग टेक्ट कायदना युमदा यौहलकनब होटनबसिना ख्वाइदगी मरुओइबा खोंथांग अमा ओइरि हाइनसु फोंदोखरे न्यूयॉर्क पीसकीपिंग थमनबगी मतंगदा पांथोखिबा UN Security Council की मिफम चेयर लौख्रब मतुंगदा जयशंकर पाउमी हाई इंडिया अफगानिस्तान करम मरी थमगदगी हाइबदु लेबा अदुगी मियामगी वखलोनगी मतुंग इंगने हौजुमकी ओइनदी मलेमगी अतै लेबाकसिंगना तौबगुम लाक्लिबा नुमित खरसिदा अफगानिस्तान करमना डेवलपमेंट लाखदगी हाइबदु इंडियाना सेक्शन येंगली अफगानिस्तान ओइरक्लिबा सिक्योरिटी की फिबम कुपना मॉनिटर तौरी मसिक लोइनना इंडिया नेशनलिस्टिंग असोयंगाम याउदना मफम मदुदगी युमना पुरकनबा होनबा असिनी हाइखि हौकिबा मतम खरा असिदा इंडियाना तालिबान सिंगा पाउ फौदोकनबा लेब्रा हाइना पाउमिसिन हांलकिबा वांगी पाखोम पिरदना जयशंकरना हाइ हौजुमकी ओइनदि अदुगुम्बा वाफम थोइना लेत्रि काबुलदो ओइरिबा फिबम सेक्शन येंगसिली तालिबान मखोगी मिहुतसिंगना काबुल खुदुम चनख्रे अफगानिस्तान मतम सांगना सोकनदुना लाखिबा लानसु लोइ हाइना तालिबान लाउथोखिबा लोइनना अफगानिस्तान बु इस्लामिक इमिरेट ऑफ अफगानिस्तान हाइना खंगनरगनी हाइबा वाफमसु फोंदोरकपा लेख्रबनी हाइना पाउसिनसु मखाताना पल्ली अतोप पाउमना मथंग सयोल UNHRC ना अफगानिस्तान की मतंगना अखनबा सेशन पांगथोकदौरी लाग्लिबा अगस्त 23 लेबाक पोकपा नुमिता अफगानिस्तान तालिबान सिंगी शक्ति मखाना मियोबिगी हक खुंगाउनरीबा मदि लेबा अदुदा ओइरक्लिबा अकीबा कयागी मतंगदा यूनाइटेड नेशन ह्यूमन राइट काउंसिल UNHRC की अखनबा सेशन अमा पांगथोक्तुना खन्नरगनी हाइना लौथोखरे अखनबा सेशन असि ऑब्जर्वर स्टेट हुमफु हेनबगी अयाबा अमदि सपोर्ट का लोइनना कौरखिबने ऑब्जर्वर स्टेट सिंगदुगी मनुंगदा फ्रांस इंडिया जापान पाकिस्तान यूनाइटेड किंगडम सिंगो लेबा कया मरुमसु यावरी हंदक चथगदुरिबा अखनबा सेशन असि काउंसिल अदुगी ओइनदी 39 रक सुबा मिफमने अमसु काउंसिल असि अखनबा मिफम चथगी हाइरबदि मसिगी लेजरिबा मेंबर लेबा 93 की मनुंगदगी यामद्रबदा सर ओम थोकपगी अमन सपोर्ट तौबा मथौताई मसिंगलोमद पारबदि यामद्रबदा मेंबर लेबाक 13 सवटकदबनी हाइरि मिफम मसिगिदमक सपोर्ट तौदुना मसा मसागी खुयक पिरको लेबाक संगी लिस्ट अदु मियामना फोंदोकनी हाइरि स्पेशल सेशन अदु पैलेस अतोप रिपोर्ट अमना सुमना तौरी US प्रेसिडेंट बाइडेन अफगानिस्तान डेडलाइन की वांगदा US की लनमी थंब याय खंगखरे US प्रेसिडेंट जो बाइडेन अफगानिस्तान लेरिबा लनमीसिंग अगस्त 13 हेन होंदोकपा लोइगनी हाइना ममांगी मतमना थाजबा पीगिबा वाफम अदु हौजिक लेबासिदा ओइरक्लिबा फिबम येंगलगा मखातना लनमीसिंग अदु लेथरबा याय हाइना फोंदोखरे प्रेसिडेंट बाइडेन अफगानिस्तान ओइरक्लिबा फिबम मसिगी मतांगना मांगना पाइखतलिबा थबक थौरमसिंग असि कनखथि तालिबान US लनमीसिंग हंदोखिबगी खुदोंचाबा लौरगा कैपिटल काबुल तमना संगसिलखरबने बाइडेन US ब्रॉडकास्टर ABC न्यूज फोंदोखिबदा महान अफगानिस्तान सथरिबा थवोंग असिदा असोयबा तौखिबा लेखिदे खली महान अफगानिस्तान लैरिबा US के लनमीसिंग असि थासिगी लोइसिलकपा सरुकता मपुंग फाना होंदोकपा पामलमने अदुबो हौजिक तालिबान कैपिटल काबुल कंट्रोल तौसिनग्रबा मतुंग असिदा कांखोंग साइबकी फिबम मयुक नरिबसिदा US की मसिंग यामलबा सिटीजन्स कयामा कंगाउनदुना लैरि मखोइसिंग अदु असोय अंगाम याहुंदना होंदोकपकी तंगाय फदबा लैबना अमेरिका की लनमीसिंग लैबिगी मतम असि अगस्त 13 की वांगबदा सोनथरबा याना लै अमेरिका की ओइनदि अफगानिस्तान लैरिबा लैबा सिगी सिटीजन्स पुनमा असोय अंगाम याउदना होंदोकनी अमसुम मसिगिसु मथक्ता US मिलिटरीना ट्रांसलेटर ओइना थबक तोरंबा अफगान की मियोय लिसिंग यांखाइदगी 35 फावबगी होंदोकनबा थौरांग तौरी मसिगी दमकता अमेरिका की लनमी लिसिंग मंगा काबुल एयरपोर्ट लैरगा मथेंग पांगबगी थबक सथरी तालिबान की फाइटर कयामसु एयरपोर्ट मनाक नकना संगसिलकली चेक पॉइंट कयामसु लिंखतुना थमखरे तालिबान की फाइटर सिंग अदुना अफगान की मियोय सिंगबु ट्रैवल डॉक्यूमेंट याउदबा तारगदी एयरपोर्ट चंगबदा अथिंग थमखरे वैलिड ऑथराइजेशन की सी सांग पाइरबा मियोयसिंग फाव एयरपोर्ट चंगनबु होनबदु खुदोंग सादबा क्या मायुकनरी बाइडेनदी ममांग थार फोंदोखिबु वाफम अमदा तालिबान अफगानिस्तान बु अथुबा मतमदा पाइसिनखिगनी हाइबु वाफम असि थाजबु वाली हाइना खंगनखे दुबो सयेसिगी लोइसिलकपा सरुक्तदी तालिबान काबुल पाइसिनखिबा याय हाइना इंटेलिजेंस रिपोर्ट सजेस्ट तौरी
तालिबान याम अथुब मतमदा काबुल बु कंट्रोल तौखिबसी अंगक पुइसु हाइरि तालिबान अफगानिस्तान शक्ति पाइसिनखिबा असिदा ममांगी मतमगा मानदब मौंग अमदा अहोंग अमा लाकनी हाइना खनबा लैब्रा हाइना हंखिबा मतमदा वफम अदुमक्ति तालिबान सथरक लमचत सजत अहोंग लाकपगी ममी उदी सुहाइकी अमसो हौजिक ओइनदि म्याम ngasi गोइनदि मतंग से लुइसिनजरगे दुगा मरोइबि इपाउसिंग अपडेट पिजरखिगे हाइना चैनल सिगे मेकेटिक्स तमजरि दुगा पतौसगी ब्रसुखि प्लान की क्या यावस म्याम पिगने थैंक यू।